ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤ ꯐꯣꯜ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯉꯁꯤ ꯊꯋꯥꯟꯒꯤ 15ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯥꯒꯁꯠꯀꯤ ꯇꯥꯡ 29 ꯁꯣꯛ 1963ꯒꯤ ꯔꯥꯁꯤ 32ꯒꯤ ꯐꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯃꯊꯪꯁꯤꯅ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯅꯥꯗꯒꯤ ꯍꯧꯖꯔꯛꯀꯦ ꯑꯅꯥ ꯂꯣꯏꯅꯕ ꯂꯟ ꯊꯨꯝ ꯆꯠꯄ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯄꯨꯛꯅꯤꯡ ꯋꯥꯕ ꯃꯇꯝ ꯃꯥꯡꯕ ꯂꯥꯏꯕꯛ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯍꯤꯒꯣꯛ ꯆꯪꯂꯞ ꯇꯧꯕ ꯑꯗꯨ ꯃꯆꯨ ꯑꯃꯁꯨꯡ ꯑꯋꯥꯡ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ ꯍꯥꯏꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯛꯀꯗꯕ ꯃꯆꯨ ꯃꯥꯏ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯆꯨꯁꯤꯡ ꯑꯁꯤ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯔꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯅ ꯆꯠꯂꯨ ꯈꯣꯠꯂꯨꯕꯗ ꯗꯥꯎ ꯌꯥꯕ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯀꯨꯝꯚꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯀꯥꯟꯅꯕ ꯐꯪꯕ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯐꯤꯔꯣꯜ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯐꯪꯉꯤ ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯂꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏ ꯄꯛꯅꯕ ꯃꯆꯨ ꯍꯤꯒꯣꯛ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯑꯃꯁꯨꯡ ꯃꯃꯥꯡ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ ꯍꯥꯏꯔꯤꯕ ꯑꯁꯦ ꯉꯁꯤꯒꯤ ꯍꯥꯏꯗꯤ ꯊꯧꯋꯥꯟꯒꯤ 15ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯣꯛ 1963 ꯑꯥꯒꯁꯠꯀꯤ ꯇꯥꯡ 19ꯒꯤ ꯔꯥꯁꯤ 32ꯒꯤ ꯐꯜꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯃꯊꯪꯗ ꯃꯀꯔꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯂꯟ ꯊꯨꯝ ꯃꯌꯦꯡ ꯇꯥꯏ ꯃꯔꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯊꯕꯛ ꯊꯧꯔꯝꯗ ꯑꯌꯦꯠꯄ ꯑꯣꯏꯍꯜꯂꯤ ꯃꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯌꯦꯡ ꯇꯥꯏ ꯆꯦꯛꯁꯤꯟꯁꯤ ꯄꯛꯅꯕ ꯃꯆꯨ ꯑꯋꯥꯎꯕ ꯃꯆꯨ ꯀꯣ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯃꯊꯪꯗ ꯑꯃꯁꯨꯡ ꯙꯅꯨꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯆꯪꯁꯤꯜꯂꯨꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯄꯣꯠ ꯆꯩ ꯂꯟ ꯊꯨꯝ ꯐꯪꯕ ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯇꯤꯟꯅꯕ ꯑꯐꯕ ꯅꯨꯃꯤꯠꯅꯤ ꯄꯛꯅꯕ ꯃꯆꯨ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯂꯣꯏꯅꯅ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯆꯤꯡꯈꯩ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯁꯦ ꯊꯧꯋꯥꯟꯒꯤ 15ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯣꯛ 1963 ꯑꯥꯒꯁꯠꯀꯤ ꯇꯥꯡ 19ꯒꯤ ꯔꯥꯁꯤ 32ꯒꯤ ꯐꯜꯅꯤꯀꯣ ꯃꯊꯪꯗ ꯕ꯭ꯔꯦꯁꯤꯛꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯁꯥ ꯃꯥꯡꯕ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯀꯥꯟꯅꯕ ꯃꯍꯩꯁꯨ ꯐꯪꯗꯅ ꯄꯪꯆꯠꯇ ꯆꯠꯄ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯅꯨꯃꯤꯠꯅꯤ ꯆꯦꯛꯁꯤꯟꯁꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯉꯥꯡꯕ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯀꯣ ꯃꯊꯪꯗ ꯇꯨꯂꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯑꯄꯟꯕꯗ ꯍꯦꯟꯕ ꯑꯋꯥ ꯑꯅꯥ ꯑꯌꯦꯛ ꯀꯟꯕ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯁꯦꯜ ꯆꯠꯄ ꯑꯣꯏ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯁꯪꯕ ꯃꯆꯨ ꯂꯣꯏꯅ ꯃꯅꯤꯡ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯊꯧꯋꯥꯟꯒꯤ 15ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯣꯛ 1963 ꯑꯥꯒꯁꯠꯀꯤ 19ꯒꯤ ꯍꯥꯏꯗꯤ ꯔꯥꯁꯤ ꯐꯜꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯃꯊꯪꯗ ꯀꯩꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ ꯂꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯕ ꯌꯦꯡꯅꯕ ꯉꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯅꯤ ꯄꯛꯅꯕ ꯃꯆꯨ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯋꯥꯡ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯃꯊꯪꯗ ꯁꯤꯡꯍꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯊꯥꯖꯗꯅ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯒꯅꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯤꯡꯆꯠ ꯑꯃꯁꯨꯡ ꯁꯦꯜ ꯐꯪꯕ ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯄꯤꯔꯤ ꯄꯛꯅꯕ ꯃꯆꯨ ꯀꯣꯝꯂꯥ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯁꯦ ꯊꯧꯋꯥꯟꯒꯤ 15ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯣꯛ 1963 ꯑꯥꯒꯁꯠꯀꯤ ꯇꯥꯡ 19ꯒꯤ ꯔꯥꯁꯤ 32ꯒꯤ ꯐꯜꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯀꯔꯀꯠꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯊꯣꯏꯗꯣꯛꯄ ꯑꯋꯥ ꯑꯅꯥ ꯇꯥꯒꯜꯂꯤ ꯃꯩꯗꯒꯤ ꯑꯀꯤꯕ ꯐꯪꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯇꯨꯝꯕ ꯌꯥꯗꯕ ꯃꯔꯨꯞ ꯃꯄꯥꯡꯅ ꯃꯨꯛꯅꯕ ꯑꯣꯏ ꯄꯛꯅꯕ ꯃꯆꯨ ꯑꯉꯧꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯃꯤꯊꯨꯟꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯏꯊꯛ ꯊꯣꯡꯕꯗꯒꯤ ꯌꯦꯛꯅꯕꯗꯒꯤ ꯑꯀꯤꯕ ꯐꯪꯉꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯆꯈꯥꯎ ꯅꯥꯕ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯐꯥ ꯑꯄꯨꯟ ꯅꯪꯕ ꯑꯣꯏ ꯄꯛꯅꯕ ꯃꯆꯨ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯍꯪꯒꯥꯝ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯍꯥꯏꯔꯤꯕꯁꯤ ꯉꯁꯤ ꯊꯧꯋꯥꯟꯒꯤ 15ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯣꯛ 1963 ꯑꯥꯒꯁꯠꯀꯤ ꯇꯥꯡ 19ꯒꯤ ꯍꯥꯏꯗꯤ ꯔꯥꯁꯤ 32ꯒꯤ ꯐꯜꯅꯤꯀꯣ ꯃꯊꯪꯗ ꯃꯦꯁꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯀꯥꯟꯅꯕ ꯑꯉꯝ ꯑꯊꯧ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯆꯥꯟꯕꯤꯕ ꯑꯣꯏꯖ ꯑꯣꯏꯊꯛꯅ ꯍꯦꯟꯕ ꯌꯥꯝꯅꯃꯛ ꯐꯕ ꯅꯨꯃꯤꯠꯅꯤ ꯄꯛꯅꯕ ꯃꯆꯨ ꯑꯉꯧꯕ ꯃꯆꯨ ꯂꯣꯏꯅꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩꯁꯦ ꯌꯥꯝꯅ ꯃꯥꯏꯀꯩꯁꯤꯅ ꯄꯛꯅꯕ ꯑꯣꯏꯀꯣ ꯃꯊꯪꯗ ꯃꯦꯁꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯆꯪꯂꯛꯄ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯏ ꯊꯥꯖꯗꯅ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ナꯇꯤꯡ ꯎꯅꯖꯕ ꯐꯪꯉꯤ ꯄꯛꯅꯕ ꯃꯆꯨꯅ ꯏ ꯃꯆꯨ ꯂꯣꯏꯅꯅ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯁꯦ ꯉꯁꯤꯒꯤ ꯊꯧꯋꯥꯟꯒꯤ 15ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯣꯛ 1963 ꯑꯥꯒꯁꯠꯀꯤ ꯇꯥꯡ 19 ꯔꯥꯁꯤ 32ꯒꯤ ꯐꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯒꯤ ꯊꯪꯁꯤꯅ ꯄꯥꯊꯣꯛꯆꯔꯤꯀꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯁꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯒꯤ ꯃꯊꯪꯁꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯝꯒꯦꯀꯣ ꯃꯦꯁꯇꯒꯤ ꯍꯥꯏꯖꯔꯝꯒꯦ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯁꯤꯀꯣ ꯃꯦꯁꯀꯤ ꯄꯛꯅꯕ ꯃꯆꯨ ꯏ ꯃꯆꯨ ꯂꯣꯏꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯕ꯭ꯔꯤꯖꯀꯤꯅ ꯄꯛꯅꯕ ꯃꯆꯨ
ꯍꯥꯏꯗꯤ ꯑꯉꯧꯕ ꯃꯆꯨ ꯀꯣ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯃꯊꯪꯗ ꯃꯤꯊꯨꯟꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯃꯆꯨ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯑꯃꯁꯨꯡ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯃꯊꯪꯗ ꯀꯔꯛꯀꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯃꯆꯨ ꯑꯉꯧꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯋꯥꯟꯒꯤ 35ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯣꯛ 1960 ꯑꯥꯒꯁꯠꯀꯤ ꯇꯥꯡ 19 ꯍꯥꯏꯗꯤ ꯔꯥꯁꯤ 23ꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯁꯨꯡ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯃꯁꯨꯡ ꯑꯐ ꯐꯠꯇꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯀꯩꯅꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯃꯆꯨ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯇꯨꯂꯥꯒꯤꯅ ꯄꯛꯅꯕ ꯃꯆꯨ ꯑꯁꯪꯕ ꯃꯆꯨ ꯂꯣꯏꯅꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯕꯦꯁꯤꯛꯀꯤꯅ ꯄꯛꯅꯕ ꯃꯆꯨ ꯑꯉꯥꯡꯕ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯄꯛꯅꯕ ꯃꯆꯨꯁꯤꯡ ꯑꯩꯅ ꯍꯥꯏꯖꯔꯦꯀꯣ ꯉꯁꯤ ꯊꯋꯥꯟꯒꯤ 35ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯣꯛ 1960 ꯑꯥꯒꯁꯠꯀꯤ ꯇꯥꯡ 19 ꯌꯥꯏꯐ ꯄꯥꯎꯖꯦꯜꯒꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯉꯁꯤ 23ꯒꯤ ꯙꯅꯨꯒꯤ ꯑꯃ ꯍꯥꯏꯖꯔꯛꯀꯦ ꯄꯛꯅꯕ ꯃꯆꯨ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯂꯣꯏꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯑꯗꯨꯒ ꯃꯀꯔꯒꯤꯅ ꯄꯛꯅꯕ ꯃꯆꯨ ꯑꯋꯥꯎꯕ ꯃꯆꯨꯁꯦꯀꯣ ꯑꯗꯨꯒ ꯃꯥꯏꯀꯩꯅꯃꯅꯤꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯀꯨꯝꯚꯒꯤꯅ ꯄꯛꯅꯕ ꯃꯆꯨ ꯍꯤꯒꯣꯛ ꯃꯆꯨ ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯑꯔꯣꯏꯕꯗ ꯃꯤꯅꯒꯤꯅ ꯄꯛꯅꯕ ꯃꯆꯨ ꯍꯤꯒꯣꯛ ꯆꯪꯂꯞ ꯇꯧꯕ ꯃꯆꯨꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯑꯃꯁꯨꯡ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯋꯥꯟꯒꯤ 35ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯀꯣ ꯍꯥꯏꯗꯤ ꯁꯣꯛ 1960 ꯑꯥꯒꯁꯠꯀꯤ ꯇꯥꯡ 19ꯒꯤ ꯔꯥꯁꯤ 23ꯒꯤ ꯄꯥꯎꯖꯦꯜ ꯑꯐ ꯐꯠꯇ ꯑꯃꯁꯨꯡ ꯃꯆꯨ ꯃꯃꯦꯟ ꯑꯃꯁꯨꯡ ꯃꯥꯏꯀꯩꯅꯆꯤꯡꯕꯒꯤꯅꯤꯀꯣ ꯍꯥꯏꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯉꯁꯤ ꯁꯦꯠꯂꯨ ꯏꯜꯂꯨꯕ ꯏꯁꯥꯗꯀꯣ ꯏꯟꯕ ꯅꯠꯇ꯭ꯔꯒ ꯔꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯅ ꯆꯠꯂꯨ ꯈꯣꯠꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯗꯥꯎ ꯌꯥꯕ ꯃꯥꯏ ꯄꯥꯛꯄꯗ ꯍꯥꯏꯗꯤ ꯑꯣꯏꯀꯣ ꯁꯤꯅꯤꯀꯣ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯔꯤꯁꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯏꯗ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤ 23ꯒꯤ ꯐꯜ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯌꯥꯝꯁꯨ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯣ ꯑꯩꯁꯨ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤ 23ꯒꯤ ꯄꯥꯊꯣꯛꯆꯕ ꯅꯨꯡꯇꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯟꯅ ꯏꯀꯣꯡ ꯈꯨꯔꯨꯝꯖꯔꯤ